Welcome to Real Voice. Putin ki Mathakta public ki pressure. Nahan President Putin na Ukraine the Reserve Army lakh ahum thagani lauthok lubadagi Russia ki manung makta public protest oirak pamaram na sati basaktam laukri. Russia ki main city kuntrani panda akan protest chathari. Missing lising amaga makai hena phajin kre makoi gi army singna protesters sing ngakpa wari haibi malem na Russia gi manung do oiriba kumai bu yeng na bahore mapam daki Putin bu criticize tawri event makoi gi laibak ki achaw asang ke ana Putin gi decision asida hanna bichar tawna bataksilakni Russia gi khwaidagi senior oiba citizen ka ana su Putin gi order ase yaning di haibagi che pisil bagi pau phangi Putin gi plan di mana lauthokraba wafam ato ai bani amasung I khraba pot ama semdok semdin yaro yasini makoi na Ukraine da lausil laba lamsing Russia ga punbagi process jangsin kre Ukraine da amasung makoi gi army singna yumthong khuding chatuna Russia gi lamda jangsin ba asida aya papina ba yana ba help tawna ba campaign chu chathabagi wafam hairi Russia gi Putin sarkar gi oina di handak chawkraba decision asida public su harau tayamna yarakadra khalambani adubu public na yadaba yamna kanna phongdorakli makoi gi already army da thabak tawduna lairaba kayana su Ukraine da thaba amati lan hanna tawruba haibase yaning di haiduna che thaba yawi hairi side amadana Putin gi akan order ni army amatta order gi against chatpe aroi masigi leibak ki security gi wahangni sarkar gi against chatpagi matik chaba dandi leigani side amadana Ukraine gi matam pakta war crime taure rape ki case yawi child torture taurami haina UN gi inquiry commission man haikre Russia gi nung gi phibam uraga public singi kholau taraga amadi Putin gi order bu pamdana magi handaki kallaba order draft ado yaning dana Russia digi chentorak mi singbusu Baltic country sing the welcome tauroi haina Lithuania gi foreign minister na haidokre Russian public sing awabani leibak ki president ki wasu akan bani yaradi lanpham da satlo asini aduga chirabadi maraloigani loinana mapan gi leibak tasu makoi bu Jangsapam hekta piroi dori Ukraine gi maru oiba mafam mari Russia na konsilaba sing aduda lairamba hana gi Ukraine gi public singbu Russia gi sepai singna sanglaga bot pihan bagi thabak tauba hokre ngasi dagi Russia gi favor da Russia gi oina vote piba pam daba Ukrainian kaya yum gi achet pakachinda lotuna leina ba yawi hairi khangkhrabati mokoida awaba pigani haibagi akiba lei mokoida Russia na kolaba mafam marini Luhansk Donetsk asina East Maikaidani aduga Kherson amadi Zaporizhia region asina South Ukraine dani mafam mari asini Russia na koliba amasung hojik maduda vote chathariba Mafam mari sida leiba office adalat khuding da hanadagi thabak tawjaram ba Ukraine gi employees sing job tatkani ki bana vote pinare voting ase namit mangani Changna chathagani angakpadi ballot paper da wahang amata yawi hairi maduti nang Ukraine dagi thoklaga tongan Bennington state ama pambra yes natraga no hairi state ado Russia gi federation makhad oikani nangi apamba karino asini asika vote system ase 2014 da Crimea da so oiki hairi Russia na hairi mafam ari ase akan bana mokoi gi oire maduda leiba Ukraine gi mi Russia gi under da oihalle job salary loina mokoi gi under da sale paisa na chingba mobile network amama mokoi gi oihalle side amatana Ukraine gi army singna western kuchukulai ga konana Russian sing butan thokna balak tarakli matunga mandana ba army lakh ohum thajin bage order tokibani masida public yadi protest kalli adubu government gi order ni Putin gi wati retire army hanna join tawraro mathau tare ano recruitment tawgani asini Siberia amadi Caucasus lamdam talaiba muslim angamba lan sigidamak notice tunghan kre Russia gi handaki decision asigi outcome kadi oini yengsi Putin di plan di amna sawe so thanks for watching